ꯁꯍꯣꯜ ꯃꯅꯤ ꯃꯇꯨꯝ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯃꯅꯤ ꯃꯇꯨꯝꯅ ꯇꯥꯆꯧ ꯑꯩꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯥꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯇꯨꯃꯤꯟꯅ ꯂꯩꯒꯦꯀꯣ ꯇꯥꯆꯧꯅ ꯑꯗꯨꯃꯛ ꯐꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨ ꯂꯥꯔꯇꯦꯟ ꯊꯧꯃꯩ ꯑꯗꯣ ꯃꯃꯥꯡꯁꯤꯗ ꯉꯥꯅ ꯊꯥꯟꯕꯤꯌꯨ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯅꯤ ꯃꯤ ꯑꯃꯗ ꯃꯄꯥꯜ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯊꯨꯅꯃꯛ ꯆꯠꯅꯕ ꯇꯧꯔꯁꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤꯒꯅꯤ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨ ꯅꯪꯒꯤ ꯃꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯁꯤꯗꯤ ꯍꯦꯔꯥ ꯂꯥꯏ ꯃꯍꯥꯛꯅꯕꯨ ꯀꯩꯗꯧꯖꯕ ꯉꯝꯗꯣꯏꯅꯣ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯖꯁꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯍꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯒ ꯂꯣꯏꯔꯦ ꯂꯥꯎ ꯆꯠꯂꯁꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯁꯥꯗ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯀꯤꯕꯒ ꯄꯣꯛꯇꯦ ꯁꯒꯣꯜ ꯑꯅꯤꯃꯛꯀꯤ ꯁꯨꯛꯂꯤ ꯑꯗꯨ ꯆꯥꯎꯈꯜꯅ ꯄꯥꯏ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯒꯤ ꯃꯤꯋꯥꯈꯨꯜ ꯃꯤꯉꯜꯈꯣꯜꯁꯨ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯄꯨꯡꯁꯤꯛ ꯁꯤꯛꯏ ꯂꯕꯨꯛ ꯂꯝꯍꯥꯡꯒꯨꯝꯂꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯅꯔꯝꯗꯦ ꯃꯅꯤ ꯃꯇꯨꯝ ꯑꯗꯨ ꯃꯁꯥꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯃꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯊꯦꯡꯅꯕꯤꯗꯕ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯆꯥꯍꯣꯜꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯣꯔꯛꯄꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯈꯣꯜꯒꯤ ꯈꯣꯟꯖꯤꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯈꯣꯜꯒꯤ ꯈꯣꯟꯖꯤꯟ ꯂꯥꯟꯊꯣꯔꯛꯄꯁꯤꯗ ꯂꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥꯒ ꯂꯩꯕꯅꯤ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯎꯔꯨ ꯍꯥꯏꯗꯨꯅ ꯁꯤꯠꯂꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯦ ꯅꯨꯡꯁꯤꯠꯅꯒ ꯀꯟꯅ ꯁꯤꯜꯂꯛꯄꯅꯤ ꯁꯒꯣꯜ ꯑꯗꯨꯅꯒ ꯌꯥꯡꯅ ꯊꯧꯕꯅꯤ ꯃꯁꯥꯗꯨ ꯇꯥꯏꯡꯉꯤ ꯆꯥꯎꯍꯜꯅ ꯏꯅꯥꯎꯇꯣꯟ ꯃꯥꯃꯥ ꯑꯗꯨꯗꯒꯤ ꯐꯤꯗꯣ ꯑꯃꯨꯛꯇꯪ ꯂꯥꯝꯃꯛꯎ ꯏꯁꯥꯁꯤ ꯌꯥꯝꯅ ꯏꯪꯉꯤ ꯏꯟꯁꯟꯒꯦ ꯃꯥꯃꯥ ꯑꯍꯜ ꯑꯗꯨꯅ ꯂꯥꯝꯃꯤ ꯑꯍꯜ ꯑꯗꯣ ꯆꯥꯍꯣꯜꯒꯤ ꯃꯅꯥꯛꯇꯅꯤ ꯐꯝꯂꯤꯕꯗꯣ ꯆꯥꯍꯣꯜꯅ ꯁꯒꯣꯜꯒꯤ ꯁꯨꯛꯂꯤ ꯑꯗꯨ ꯄꯥꯏ ꯁꯨꯝꯇ꯭ꯔꯤꯡꯅ ꯑꯗꯨꯃꯛ ꯊꯧꯔꯒ ꯂꯥꯛꯄꯅ ꯂꯦꯇꯔꯟ ꯊꯧꯃꯒꯤꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯆꯜꯂꯛꯄꯗ ꯃꯨꯠꯀꯗꯕꯒꯤ ꯃꯩꯔꯤ ꯑꯗꯨ ꯈꯞ ꯈꯞꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤꯗꯣ ꯈꯨꯜꯂꯣꯟꯅꯕ ꯑꯣꯏꯔꯕꯁꯨ ꯊꯝꯅꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯅꯤ ꯃꯇꯨꯝ ꯃꯗꯨꯗꯤ ꯀꯤꯅ ꯃꯁꯥꯗꯣ ꯇꯥꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯁꯥꯗꯨ ꯅꯣꯝꯕꯣꯏ ꯍꯥꯏꯕꯣꯏ ꯑꯗꯨꯃꯛ ꯎꯏꯊꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯁꯤꯟꯗꯨꯅ ꯇꯨꯝꯃꯒ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯆꯦꯜꯂꯝꯕꯗꯣ ꯂꯝꯕꯤ ꯇꯪꯈꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯒ꯭ꯔꯣꯡ ꯑꯗꯣ ꯈꯪꯐꯥ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯁꯒꯣꯜ ꯑꯗꯨ ꯍꯧꯅ ꯈꯣꯡꯉꯤ ꯃꯈꯣꯡ ꯑꯗꯨꯅ ꯈꯣꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯆꯥꯍꯣꯜ ꯑꯃꯗꯤ ꯑꯍꯜ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯥꯃꯥ ꯀꯩꯗꯧꯔꯕ ꯁꯥꯠꯅꯣ ꯀꯥꯡꯒ꯭ꯔꯣꯡ ꯑꯁꯤꯗ ꯀꯔꯤ ꯄꯜꯂꯕ ꯁꯥꯠꯅꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯔꯥ ꯑꯍꯜ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ ꯃꯄꯨꯡ ꯐꯥꯅ ꯃꯝꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯔꯇꯦꯟ ꯊꯧꯃꯩ ꯑꯗꯨꯒ ꯇꯔꯛ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯆꯥꯍꯣꯜ ꯅꯪꯒꯤ ꯃꯥ ꯑꯃ ꯁꯨꯛꯂꯤ ꯑꯁꯤ ꯄꯥꯏꯈꯤ ꯅꯪ ꯀꯨꯝꯊꯔꯒ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯌꯦꯡꯉꯨꯗꯣ ꯏꯕꯨꯡꯉꯣ ꯆꯥꯎꯍꯜꯅ ꯐꯔꯦ ꯃꯥꯃꯥ ꯑꯩ ꯌꯦꯡꯂꯒꯦ ꯂꯥꯔꯇꯦꯟ ꯊꯧꯃꯩ ꯑꯗꯨ ꯄꯥꯏ ꯀꯨꯝꯊꯕꯗꯤ ꯃꯍꯥꯛꯁꯨ ꯈꯖꯤꯛꯇꯪ ꯀꯧꯇꯛ ꯆꯥꯏ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯩꯉꯥꯜ ꯑꯗꯨꯗ ꯀꯥꯡꯈ꯭ꯔꯣꯡ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯀꯥꯡꯈ꯭ꯔꯣꯡ ꯑꯗꯨꯗ ꯅꯞꯄꯒꯨꯝ ꯐꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯂꯤꯁꯜꯂꯛꯂꯝꯃꯤ ꯃꯥꯃꯥ ꯂꯩꯔꯤ ꯃꯥꯃꯥ ꯂꯩꯍꯧꯔꯤ ꯀꯥꯡꯈ꯭ꯔꯣꯡ ꯑꯁꯤꯗ ꯐꯥꯔꯒ ꯂꯩꯔꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯊꯛꯇꯪ ꯅꯛꯏ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯃꯅꯤ ꯊꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ 이시 시카야도 막 tum민나 tummaga leisari sauhalna mama masibu kamda uribano kangkong si paribsi atai karina tine mama hangang fatabado madunani aikoy siba tarabra ngarang na toleng hoigi makolda miyoy kaya masu thawai mangri ngasina aikoy gi tarabra mama ahaladuna ibungo makol thokano tummin ang ihagdalayo ay ko'y ngahagtang di tummin iyangsi sagol gisukliasi karasing silao aduga sagol garisiki padarat habsi kanjello ibungo siena kisalo ay ko'y tummin ang ihaglaysi mikuk karalayramadi amuk pakiganida ay ko'y bukyan kangalibani kariso tauroy na ibungo ngarang makoy na siribadudi yung ngawak silaga
เมียนมันตาดนเลยบกินีอาชมน่ะฮัลโหลดนะสาวกีปุกนิงาโดเทมซินบีรับมีไงฮักขีมาตุงสาวกอริยาโดทางบอยน้องบอยตาวรักอามีอาชมน่ะตาวรักปะดีสาวกอริมานุงาดูดาวกขลตานเลยบะสาวลามาดีฮัลโหลดมาชาดูนิกปะดลอยครีเสียงใครบดีกิขารเห็นจัลลีมันนี่มาตุมาดูสูฮาวจิคักตะดามามิสิงห์ลามีมามิสิงห์ปะกะมามาท่าสาวยูมีอะไรบ่ไอ้ชักยันนั่นลามีกูมาสิละโอสาวคนมาพูดแล้วตับลงไฟอินเอาตอนไอ้คอยยุ่งยาวฟรีลำบีไม่ใหญ่ลำหักสิตันไอ้คอยนี่เลยสิสาวการีสิเสลโลใครไปยาคิรีพาซิลกเลยครีมันนี่มาทุ่มมาที่สูทุ่มมินนะมาหักนังใส่เตาขี้บดูนิ่งสิงจระกเลยมาตามมาสิตันมาคอยกับสาวการีสิตรงลมตะกี้กันอากุมบ้ามันนะขังอินอิลักปกุมนะมามังกระดมดาพันสังเนสิลีสาวลาดูสูคงทางกระดูยังละทางีสุกลียดูไปเรื่องสาวคนละสิงมามามาตั้งชาริงไงสาวสิท้าวรกีบาดาราดูขยุกกะสาวกีน้ำยางดูดาลิเซตุนเสียเสร็จกันยามในยังละท้าวรกลามีอาดูมาคุยนักขังดับกีวานีสาวกาเรียสิกิมาทักอาศิดาปุกนับปุงเอาเงาระบียังบดาอักีบฟังระบีฮานูบิยามานับตุนตรงละกะเลยบดูอูบันตีฮักกาลาวนันโออีมาคุยสิงห์ดูชุมลักบนามาคุยกับคนจิลาโดยาวสิลักลามีคนจิลาสิยาวบดนีสาวการีดูกิมาทักตรงลีบาฮานูบิยาดูพัลลาวนามุกชงทักรีอาดูกับคนจิลาดูเดเลปีมุนเนยังดูนเลยฮาวีคนละสิดาดีฮันจิลากับสังบดิงำบันตีมาหังนาตาวริบสิลบุกลำหังโอยบามาฟมาสิขักตดนีมาหังนาเลยริบสิอาชุมตาวนามาคอยสูอุสิลนัสสินอาฮัลลาดูกิมายุมาดูยาวรบดาเอเรนเจนสักอิสิงซาดูนาปดฮาซรามีอามารมนาตัวเลนกิมายุมดานีสัตว์เขบัสสิงห์ดูคุดองที่บัตุกลังบัดรักันตัวเลนนามาดีอามาอิบัสนาจาวบดูสักซาบกัสังดีว่าเขานามังนุเลรามีอามาอิบัสนาจาวบนาอิบะบ่มาทำสิ่งที่จินขีนบันีมาคอยกิมาไรบักตาทำจรามานาโมยจรามาสินีมาคอยกิมาไรบักตามาทำลำลัสินีมาสิกิดามักไอคอยนัวบะฮาวนาดีบังโหตัวเลนะอุษามาดูวิดีโอฟาร์นีไอ้เนี่ยก็สายดิมังลีบัสิคุณละสิเดลายฟุตเอาสิงห์ดูสังลาบดีไอคอยการำหิงมังงมกันีมีโอยกันอามาตาหิงมังงมกันแบบมาดีไอ้เนี่ยสมัยยังกัดอุษาบัดามาฮักกิมาติกไม่ได้ดูดีมาปาเลยตัวนักลีดูไอ้คอยน่ะพัชนปุ่นสินไม่อยู่วางมาดามาหังเลยครีอามาอิบัสนาจาวบนาอีบุงก็ตัวเล่นมาดูกิดิการีมาตัววากันไลฟ์ตัวมาหักดูคุณละสิดีเห็นจินน่ะสังมังงมลอยมาหังเลยก็ได้บัสิคุณละอันนี้สกิลโลนะบ่ลาบุกลำหังโอยนี่เลยบ่ลำมัสดานีกุมบีกาเลน่าอีกนั่นเลยก็ตัวริบัสิมาดูกิดิการีมาตัวขัลลูรักันไอ้คอยน่ะคุณละสิกิวางมาดมดาเห็นตอกปีดรักลอยNumidang gi mata mo silak pada nakalla marom dana tamya thel khulani khulak pi gi mayum dani khulak pi adu ahing yare kadori ba makhoi miyam aduga wari wotai tawdun lei masanu pa phaibung ani amadi ka shumla gi masanu pi ani adu makhoi mari adu ka amada phak tharaga sanadun lei numidang gi matam pung nipal tara phauba tum da khai angang singado khulak pi na khulak pi do wakhal na mangnur leibar ubada ahing yarik leba miyo singaduna kaidau bu yawrabano kaidau sige haiduna hangi adu khulak pi do wa ngang bi mai haki matu hangba yaba hangmalak padagi mahangna asumna takna khuma e ise ahing lek pi rebana khoi miya hai sanu pani sige laibak sida kari bu tamlam lebanu haiba ngamdi makhoi ani asi mapu mahangna pusi asi temsing nabira bra khangdi Manghada makoya ni magsi ay natatana uy asibagi kiyata mamaygi thadagi silga pu kibagumna adu magtawi nupiya mana khulak piya madugi da makwakal son thaba hauna di manghayb sidi mangni maku mangni si horendi ni manghanu ngai na bagi da magta nahang na tumlam dai gi matamda nahang na mon khang na gada mo na do manam ahum lak susut launa namaga tumusi atay di kari mata khalu gano khulak pina madu budi sumni hayeng ayuk yenda angan bada karung na lai ama khoyam thokpi gani hayena hairami madu buni aina wana ngai sari basi atay kari na sungde do isi
ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯂꯥꯛꯄꯤꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗꯅ ꯊꯥꯏꯃꯩꯒꯤ ꯃꯌꯨꯝꯗꯅꯤ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯇꯨꯝꯕ ꯐꯕꯤ ꯑꯗꯣ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯉꯝ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ ꯃꯥꯂꯤꯌꯥ ꯑꯗꯨꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤ ꯂꯥꯡꯉꯝꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯠꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕꯒꯨꯝꯅ ꯑꯗꯨꯃꯛ ꯃꯁꯥꯗ ꯐꯥꯎꯏ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯨꯁꯟꯈꯤꯕꯗꯣ ꯃꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯍꯥꯟ ꯃꯈꯣꯏꯅ ꯃꯃꯥꯒ ꯈꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯥꯂꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯩꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯂꯥꯡꯉꯝ ꯑꯗꯣ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯗꯨ ꯇꯥꯗ ꯀꯥꯔꯣꯡꯅ ꯍꯥꯏꯕꯗꯁꯨ ꯆꯨꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯇꯤꯟ ꯀꯌꯥꯁꯨ ꯃꯊꯤ ꯐꯣꯡꯏ ꯍꯥꯏ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗ ꯇꯤꯟꯌꯦꯠ ꯂꯥꯌꯦꯠꯄꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯂꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯡꯉꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯑꯣꯏꯊꯈꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯕ ꯃꯇꯝꯗꯅꯤ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯨꯗ ꯀꯥꯔꯣꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯅꯥ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯂꯥꯏ ꯀꯥꯏꯗꯣꯡꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯒꯅꯤꯡꯉꯩ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯃꯇꯝ ꯑꯗꯨ ꯊꯦꯡꯊꯈꯤꯕ ꯇꯥꯔꯦ ꯈꯟ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯖꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝ ꯀꯥꯔꯣꯡꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯤꯠ ꯁꯦꯠꯅ ꯑꯣꯏꯁꯟ ꯑꯁꯨꯝ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯨꯛꯂꯕ ꯏꯁꯤꯡꯅ ꯇꯔꯨ ꯇꯔꯨ ꯂꯩꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯔꯝꯕ ꯄꯨꯈ꯭ꯔꯤꯅꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯂꯥꯛꯁꯤꯟꯅ ꯌꯦꯡꯕꯗꯤ ꯉꯝꯖꯔꯝꯗꯦ ꯃꯃꯤꯠ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯈꯛꯇꯅꯤ ꯃꯗꯨꯕꯨ ꯎꯔꯕ ꯃꯇꯨꯡ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯏ ꯀꯥꯔꯣꯡ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ ꯈꯨꯜꯂꯥꯛꯄꯤ ꯑꯩ ꯏꯁꯥꯁꯤ ꯐꯨꯜꯂꯒ ꯁꯤꯕꯨ ꯁꯤꯔꯝꯃꯤꯗ ꯑꯩꯅ ꯂꯥꯏꯊꯧ ꯇꯧꯕꯗ ꯏꯁꯥꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯒꯨꯝꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯤ 이파 파질리버니니 이싱 문웅데 이롭버금데 타오리바 낭나 사누 나하기나 사누바니야 시기면은 나하기나 사누바니야 시기면은 아무리 농담 하나 농담 그래도 머시리 아이나 깐방암 로이더리 굴락비 머시리 아이나 깐방암 로이더리 굴락비 굴락비야도 오 공의 각비 가리노 가롱 나항나 하리바 시부 사누바니야 시 ꯅꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯑꯩ ꯅꯪꯒꯤꯅ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯧ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯑꯩ ꯅꯍꯥꯛꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯈꯤ ꯏꯁꯥꯗꯤ ꯁꯤꯕꯨꯗꯤ ꯅꯍꯥꯛꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕꯤꯌꯨꯗꯣ ꯀꯥꯔꯣꯡ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯀꯣꯛ ꯑꯃꯥꯏꯕ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯅ ꯇꯥꯕꯗ ꯑꯩꯅ ꯃꯥꯌꯣꯛ ꯌꯥꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯏꯊꯧꯅꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯄꯥꯝꯖꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯈꯛꯇꯅꯤ ꯁꯛꯁꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯈꯛꯇꯤ ꯂꯩ ꯃꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯅꯍꯥꯛꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯃꯊꯧ ꯇꯥꯏ ꯅꯍꯥꯛꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯒꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯀꯧꯔꯦꯜ ꯁꯟ ꯊꯥꯕꯒꯨꯝꯅ ꯄꯪꯊꯥꯗ ꯊꯥꯗꯣꯛꯄ ꯌꯥꯔꯦꯀꯣ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯜꯍꯟꯕ ꯌꯥꯗꯦ ꯏꯃꯨꯡꯗ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯥꯟꯅꯍꯟꯒꯗꯕꯅꯤ ꯊꯥꯕꯨꯡ ꯈꯔ ꯑꯃꯗꯤ ꯑꯣꯟꯊꯣꯛꯅ ꯂꯧꯒꯗꯧꯔꯤꯗ ꯊꯥꯕꯨꯡ ꯑꯍꯨꯝ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯗꯁꯥ ꯌꯥꯝꯅ ꯁꯣꯜꯂꯨ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯃꯤ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯈꯨꯜꯂꯥꯛꯄꯤꯅ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯄꯥꯡꯖꯔꯤ